Meitei amasung Naga furup ki apunba common platform ama sagatuna issue khudimak thengnadrabadi furup ani ki tunglam chat leiroi kuki refugee yaungna lo kaina leisinduna yelho furup singda akaiba piriba mitop sing khandoknaba NRC update tawdri fawba furup ani na census tawhandanaba firep lomina sihaina Native People's Committee Manipur Npcm ki convener asang kasarna appeal tarakli Wafamasi Unified Response Saiba Hiramda Chandel District ki Panchai Community Hall da pangthokiba nongmayoba awareness program amada phongdokhibani Chandel Naga People's Organization na Native People's Committee Manipur ga kusam naduna pangthokiba thoram aduda Manipur da NRC update tawbada kanabagi matangda retired IAS Timothy Jimik na wangangki aduga IGT University ki assistant professor Home Thangzamna ikui-ikuidana pangthokadoriba census amasung masina pirakadaba safu singi matangda saruk yariba miyamda mamutana khanganki Chandel District Headquarter ki akoibada leriba khul kayagi miyoi sing na yaukhiba thauram aduda asangna makha taraduna Manipurda paliba lenga asi mamingtagi leiba lengakni lamdam asigi yelho furup oriba Meitei amasung Naga na wazaw nganglingai mitop singna policy program kaya semduna lamdam asibu paisenaba honarakli Masigi manung chana special intensive revision census samadi delimitation ki matangda kukising na mangzong na plan tawduna lo kaina makhoi ki oiba furup sing Indian citizen oihanaba thaurang tawba loikhrabani haiba wafam thamki kukising na policy ama ki makhada lam loshin khibana mitop kaya leptana khunda silakpa amadi pusilakpana Manipurda demography da achoba threat leirakpani haina asangna phongdokhi Thoramaduda CNPO ki President DB Thamdok Francis, Npcm ki co-convener PH Devan, Executive Member Mahendra Naurem Amadi Rakesh Sarukyaki.